ngasi phong khiba tuan tuan wa Manipuri sifong sing amasum thokiba thawdo wathok sing digi maru oibe I pausing khongba charaga Manipur top channel gi mekedi gi ma'am na thamjagi ahan bada laibak si goiba ngasi gi COVID-19 update ma'am na share tawjagi ahan bada hawkiba pungkun gi mari asida laiba asida miyoi lising maudraga ni thoiga chawnga maudraga taru haibadi lak amagi makhada yamna mak hantaraktuna COVID-19 positive oikre aduga hairiba pungphama asimaktada hawkiba pungkun gi mari asida laiba asida miyoi lising aniga saniga taraga mapan positive oikre aduga haujuk phawi oina apunba COVID-19 positive ohen kibasi leba asida crore aniga lak maudraga lising marfuga mapan ga sutnagi humfuga mapan shure hari amasum apun boina sian kiba miye misingna la ohumga lising yang khai ga humdoiga chawga kungani pan shure hainasu COVID-19 update na makhata na fali amasum makhasa tajarak poina to pamarueba pau thamjage ten takna myam state ki wang mra thok yamna mak thamoi Sokningai oiba paw mak tang hana myam da thamjaramge ising khawrang onodegi Chahi taruki nupi masa amal lekhidre mama pokpa Mabok loina duna temperature wang na leiriba Rajasthan gi laingoi lamda makhong na lakhibi Chahi taruk khakta ngai ribi nupi masa ama ising khawrang ba henwan badigi kana amatana mateng pangbidana khawgang na duna lekhidre Thamoi Sokningai oiraba thawdo asi Rajasthan gi Zaror district thokibani nupi masa adu ising khawrangi haiduna yamna kana kaplami sohaidi asabi sang ka hena wangkhatna lairiba Rajasthan gi laingoi lamda lakhibi Mashu ben adu ising khawrang bana maram oiduna makhoi gi panthung yaunaba asamba lambi thiduna lakhibani saraba laikang lagi lamda maduda makhoi anina sawrakna kilometer 3 rom khongna lakpada waman khraduna ngahak potharami matamdura mafam adugi mercury su degree Celsius 80 gi mathakta kakhalakduna ka hena sakhi matamduri ising ka hena khawrang khibi maraibak thikhrabi nupi masa adumak mateng pangbina ba kana leraktrabadagi khawgangnaduna mathwai thakhibin hari Mabok adusu ising khawrang ba henman khibana dehydration thokpadagi mafam adumaktara gyan mangduna leirambadagi miyamna kanba ngamkhi makhoi anidu lamakna badigi laikangla adomda lakhiba oiramba yai hairenasu pausna makhatari Assam board ki exam pangthoklagani Manipur gi di tamba ngamdri Manipur gi class 10 amasum 12 ki exam cancel tawba natragana pangthokpagi sapsaba khangma ngamdana leidi ngarang Chief Minister N Beren siar lauduna board amasum council gi mihut sing yauna mifam pangthoktuna khanakhrabasu exam sing asi sapsana cancel tawragani natragana matam kharagi tungda pangthokani haibigi warol phongdorakpa leitri adomenama yumthang nariba Assam state ki oinadi class 10 amasum 12 ki exam sing August amadigi taraga mga phawbada pangthoknana ba laingakna lakthokre Assam gi education minister Ranos na phongdokhibada state adugi education minister amadi mari lenaba official sing amadi mahairoi organization singa mifam ama pangthoktuna khannaraba matung warep adu lorakpani hari COVID laisat ki sathiba phibam asi yenglaga mahairoi lup kayana exam sing adu cancel tawnganaba taksilingai seirakta Assam lengangna exam adu akaknaba matam piduna pangthoklagani haina lakthorakhibani education minister makhatana phongdokhibada exam adu COVID laisat ki SOP sapsana ngaktuna pangthokani examination center sing nimit tarani gi manungda lakthoklagani hairena su pausna makhatana su phongdorakli atopa paw manamu Facebook ta karan tarba miyema jail da thajinkhre dung gelofer haina hangba social media gi marueba platform ama oiriba Facebook account asida nupi amagi maming sijinaduna karan tarba miyema gi mathakta police na lokhatpa case amaga mari leinana sienariba miyedu faraga judicial custody da remand tokre Chief Judicial Magistrate CJM Imphal West na ngarang judicial custody da remand tokhraba miye adugi maming tensubam nawi sai kungani thoi Elias nawi ras kowi takhel mamak lekai digi haujigna khurai saros lekai da leiraba ti Muhindro gi masano pane hari mahakna Facebook account asi sizinaduna tawkhiba lamhen tu hen ma thabak singadugi mayokta porompat TV Tower Station manaktagi nupi amana complaint torakpadigi Imphal Police Station case ma lakholaga ngarang court puthokhibaga jail da thajinkhibani amaromda ngarang tera lakhropam laikai da miyama laikhidaba thawdokta sienaba gari adugi driver su police na faraga makhogi custody da remand laukthakre haina su paus na phongdorakle social media da haujuk yamna kana viral odiba pawamana France ki president Emmanuel Macron walking satpada khutpakna tharakre France President Emmanuel
metron lebak pokpo numita kha thangba friends ta walking setlingai miyo amana mamai de khupak na tharakre thaudo asigi video aduda president asigi security kangbuna athubada metron da khupak na tharakhiba miyo edu namsilaga thamlaba matung thaudok thokliba mafamdagi president Emmanuel metron bu safagadaba mafamda puthokpo uki thaudo asigi mari lainana miyo ani fagakre official loiba pawda president metron da khupak na tharakhiba thaudo asi kha thangba friends ki Dromi region da president masana koithok lubada thokibani maana koithok paduda restaurants amada sangduna mahairoi sing unaraga covid-19 loiraba matung mausagi punsida halakpagi matangna mahairoi sing adugu wari sanaki wari sanaba loiraga singnaba leitana miya marak phawduna makhongna satlingaida asangba masugi t-shirt litpa face mask upa miyama sangsilakpada president masana khut thangatuna taramna okpagi mawong tawki adubu miyaduna president Metronia nang da maithiro haina sai thanglaga khazai da khupakna thajilakibani khudakta manak nakna salama president gi bodyguard anina khutpakna tharakliba miyedu fajilaga thamki atopa security amana president metron bu konsilaga thamki adomenama khudakta mafam adu thadolaga president chatpa tawkhide madugi mahutta miyai kharaga makhatana wari sanaki Presidential Administration gi matung ina ngasi gi thaudo asi president attack tawrakpani haina lawgani hairi adubu kari action lawgadagi haibaduri phongdo yadri haina pausna makhatari tentak pato pa pawmanamo NIB Pune the international traveler khara da khwaidagi nauba tamthiraba covid variants ama thengnarakle leba asidagi mirai baki mafam kyara satluraga halakpa international traveler singdagi National Institute of Biology NIB Pune na khwaidagi anauba amasum hana sandoktuna leidiba covid-19 laiset asidagi launaganbagi sangsu yamni henba covid variants ama thengnari hairi B.1.1.28.2 variants hairaga khangnariba anauba amasum tamthiraba covid laiset makhal adu mirai baktigi halakiba miyoi singi sample genome sequencing tawduna test tawrubada khangmangamlakhibani haina su pausna pali NIB Pune na Times of India ra phongdorakhibagi matungina handakta United Kingdom amasum Brazil dagi India ra halakhiba international traveler singi sample genome sequencing tawduna sangyeng satakhibada tamthiraba anauba covid variants makhal asi paklamba thengnakhibani khwaidagi anauba makhalgi tamthiraba covid laiset asi naraba miyoi singdi ngalingai matamdagi hauna yamna sathiba symptoms sing loine aduga haujuk leba asigi miyam amadi malemgi covid positive oiraba atai anaba singda thariba vaccine makhal sing asina anauba laiset asida ka hena kanaba piba ngamde so hairi atopa pawmanamu miyamna thausaraktrabadi lockdown thamlakpa yai government Punjab ta mapung phaba kanba lockdown thamba pamde haina miyamda mayek sengna thambaga loinana state asigi minister Amrinder Singhana haikre madudi state asida covid-19 laksinanaba satna haliba athingbasing natragana kanglon sing ngaglaktrabadi amasu phibam phagalakpagi mami udrabadi maangna tangai fadana total lockdown thamlakani se minister na makhatana hai lairabasing da khwaidigi hena saitheng pigani amasu migrants labor sing satna khiduna industry sing amuk hana kangkhong sairaga ni khanbadagi haujuk phawbada maangna state asida akanma lockdown thamdri adomainama state asigi miyamna athingbasing section na electrabadi hena kanma khongthang sing lokhalakani DGP Dinkar Gupta gi matungina haujuk government na thamliba athingbasing miyambu soidana ilhananabagi mathau taba thaurang khudimak lokhatle hainasu pausna makhatana phongdorakli loisilakoi na to papawa mana Supreme Court na forest ki lam khopsilibasing takthoknaba amadi sangjaphamsu pidanaba khangankre Supreme Court of India na Haryana amadi Faridabad Municipal Corporation da Arabali forest area da logi wangwada kanglon kaina laidiba yum lising tara khudakta takthoknaba khanganbaga loinana lam huranbasing lengakna sangjaphamsu pipham thokte haina ngasi phongdokre agency dagi phangba pawsin hai hairiba Supreme Court ki order asi lam khopsinduna lairibasing lengakna takthokpidanaba miyoi mangana tharakhiba petition ama Justice AM Danvilkar amasum Dinesh Maheshwari gi vacation bench na online gi kuthang da hearing chatharaba matungna laukthokibani loinana bench asina mari lenaba forest department na Faridabad district ki Lakarnpur Khauri Khungang manakta leiba forest ki lam khopsilambasing takthokre haibigi complaint report sayol taruki manungda pikhalakadabani haina sukhanganki
Hearing aduda petitioner singi maikaidagi su yumsing takthokturingaida leiba yaba mafamsing sinbiyu haiki maduda court ki maikaidagi lo kaina lamhuralaga khopchinduna leidibasi lo thugaibani maramasina sangjafam pifam thokte adumainama eviction asigi matungda mafam aduda leiramba miyoisingna atopa lainingma mafamda leiba yagani haina phongdokhi haina pausna makhatana phongdoragli hausukuina di matang ase lusinjaragi Marui Pauleraga district the Mark Tanamiam update pizza Kana, Senel Siki Makati Tamzarium, Patok Hibu Suki Blank, yours, Mamma, thank you.